Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasi sumahu sangkumna amuk puduna lakjari. Langla Langjin kungamanga suba tangkak mayam puna taminarasi. Tanjaduda ahin baso hatu changlai. Najawa thengi pungse taramathoi tadore. Hoi thoragi yari nangtho mo. Hoi ahin baso thokre laija moli trail room dagi thorai. Punsiba laijada nokfe tawna yenglamlaga laijana fa Punsiba laijada nokfe tawna yenglamlaga laijana khalamba firosingdo pulap pairaga angang law. Punsiba du mang tharaga chatkre laijasu inarai. Punsiba na dukan famliba nupa amada hairaga loina pek tawhali laija ngakna kaino simayam seleradi damja nanglu kokpa tare aina selesi khangna yarani. Punsiba firol hapa khawdu pairaga nangna wabi waide mang tharojo kaino paisa bidriye ai biram lage kari daga khalamu chalo. Laija Punsiba hoigi dukani haiba khangbi banante machindu pomthoklaga gam kari khampham lomdo da chatkre. Ngaihak leiraga Punsiba so kari manakta lai maningi thongdo sat hangdoklaga firol yawba khawdu thami aduga mamangi thongdo hangdoklaga mamangda phami. Laijana Punsibagi garigi maningi situda tongliba Nensido dukan amadagi thorakpada ure. Nensido adu ubada saubana mai haure yam thuna fondo fat lauthoklaga call tawi. Hello Nense kari haining mano amet ai photo ma tharake nang adugi angangdo athubidane magi maramda khangtoknaba tawro. Hoine photo du tharone khangdok si kaino ne ai amit ni ne gadawrage. Nancy fondo fat kaklaga laijiki photo do amit ki number duda photo do thajili. Nancy pendaba amaga loinana machindo su sonjarai. Nancy engonda Europe tingkangde lemna tharo. Laibakti angang oina Punsibaga koinaramba naraibakti nangne kanba ngamloi. Nancy engonda singaradi phajana haini yadradi nangba hatba ngamgani. Asomda Punsibado henbada onsilaga henba moirangomda thawro. Ahenba ngakna Punsibada yenglaga nupi chendura da chawa. Ahenbagi wadu tabada laija sittanga tharaga phamlambado puk haugadai aduga yam pakhatna kaino damja aibu samga tinghandana phiroga phajaba sedalise chenabro. Punsiba nokfit ka tawraga as cheloye interview machamta lawgena tawbani. Laija gyan tare haibako mungakada nomlaga o asumna asum lakpana sendra yauri. Punsibagi yanthang matung inna ahenbaso hotel amagi mamangda gari du khami. Punsiba ahenbada onsilaga henba aina ngarang haibado adu leiru kuiraganu ahoida chawba. Asumna Punsiba laijabu makut sambidona hotel do da changlai. Hotel do asuki matik phajai yamna nali. Laijadi akoibado senba thungni yengdona Punsibana puriba maikaiduda tung innajai. Punsiba room ama book tawsilamlaga chanaba khara order tawramlaga room amada changlai. Room do asuki matik phajai masai yamna nanba VIP phamungduda white machugi bed sheet do masa nana thai. Aduga phamungdugi nakanda maroon color gi VIP sofa amasu thari. Punsiba laijabu room duda pushilaga sofa duda phamali. Aduga maso laijagi manak nakna phamtharai. Ngasi Punsibagi maongsi laijadi pungak-ngakna wangangdana yengduna lei. Laija tingak Punsibada yenglaga damcha interview sei sida tawdora. Punsiba sofa duda makok tunga tharaga mamaiduna magi angangda onsilaga nokfet tawraga tawdune nang answer fazana khonggadawni ko. Laijasa haibako mangaktu nomi. Tanjaduda achapot order tawkibado hotel dugi nupa macha ama changlaga table duda thalamlaga nupa do suthokre. Laijadi achapot singdu ubada magi hauna bitu tawrai. Kaino damcha asi simayam se aigi ngam taro aina loina jadoira.
ꯄꯨꯟꯁꯤꯕ ꯅꯣꯡꯐꯦꯠ ꯇꯧꯔꯒ ꯃꯉꯛꯀꯗꯨ ꯅꯣꯝꯂꯒ ꯃꯥꯅꯦ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕꯤꯒꯤ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯆꯥꯊꯣꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯍꯜꯂꯗꯧꯕꯅꯤ ꯂꯥꯏꯖꯁꯨ ꯑꯆꯥꯄꯣꯠꯇꯨ ꯃꯃꯥꯡꯗ ꯈꯤꯜꯂꯒ ꯂꯩꯕꯗꯨꯗ ꯃꯇꯤꯟꯗꯨ ꯊꯤꯡꯕ ꯉꯝꯂꯛꯇꯦ ꯐꯠ ꯅꯣꯟꯊꯔꯒ ꯐꯣꯛꯇꯨ ꯄꯥꯏꯔꯒ ꯀꯣꯠꯇꯅ ꯆꯥꯏ ꯆꯥꯛꯈꯣꯝꯗꯣ ꯄꯤꯛꯊꯅ ꯑꯆꯥꯄꯣꯠꯇꯨ ꯌꯥꯅꯨꯡꯗ ꯌꯥꯎꯕꯒ ꯄꯨꯟꯁꯤꯕ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯆꯥꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯌꯦꯡꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯃꯃꯤꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯥꯏꯖꯗꯨ ꯌꯥꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯀꯟ ꯆꯧꯗꯣ ꯁꯥꯏꯗꯕꯣꯏ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖ ꯆꯥꯔꯝꯕꯗꯨ ꯐꯨꯜꯂꯤ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯖꯗ ꯄꯤ ꯂꯥꯏꯖꯁꯨ ꯂꯧꯏ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯅꯥꯒꯟꯗ ꯇꯞꯅ ꯅꯥꯟꯊꯕꯤ ꯂꯥꯏꯖ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯁꯣꯔꯒꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇꯨꯗ ꯊꯝꯂꯒ ꯁꯤꯔꯝꯅꯤꯗ ꯇꯞꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯙꯥꯝꯆꯥꯅ ꯆꯥꯗꯕꯗꯨ ꯈꯪꯅꯤꯡꯁꯤꯜꯂꯛꯏꯅꯤꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥꯖꯧꯋꯣ ꯏꯁ ꯑꯩ ꯏꯊꯟꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯙꯥꯝꯆꯥ ꯈꯤꯇꯪꯈꯛ ꯑꯣꯏꯔꯁꯨ ꯆꯥꯋꯣ ꯄꯨꯟꯁꯤꯕꯁꯨ ꯀꯦꯁꯤꯟꯅꯔꯛꯏ ꯑꯗꯨꯗꯤ ꯏꯜꯂꯛꯎ ꯂꯥꯏꯖ ꯏꯀꯥꯏꯅ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅꯅꯦ ꯃꯥꯏ ꯂꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯍꯣꯏ ꯏꯟꯕꯤꯔꯛꯀꯦ ꯙꯥꯝꯆꯥ ꯄꯨꯟꯁꯤꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯂꯥꯏꯖꯁꯨ ꯆꯧꯗꯣ ꯐꯣꯛꯇꯨꯅ ꯀꯣꯠꯂꯒ ꯄꯨꯟꯁꯤꯕꯗ ꯏꯟꯕꯤꯔꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯆꯥꯔꯤ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯏꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯆꯥꯏ ꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯆꯥꯕꯗꯨ ꯂꯣꯏꯔꯤ ꯑꯅꯤꯗꯣ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯎꯔꯒ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯦꯡꯗ꯭ꯔꯤꯕ ꯙꯥꯝꯆꯥ ꯏꯟꯇꯔꯚꯤꯌꯨ ꯂꯧꯅꯤ ꯍꯥꯏꯗꯣ ꯂꯧꯔꯁꯤ ꯌꯨꯝ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯈꯨꯠ ꯌꯦꯠꯇꯨꯅ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯂꯦꯡꯒꯣꯟꯕꯤꯔꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯣ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯉꯥꯊꯍꯜꯂꯒ ꯊꯝꯃꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯣ ꯂꯥꯏꯖ ꯄꯥꯈꯠꯅ ꯂꯠ ꯇꯧꯅ ꯀꯩꯅꯣ ꯙꯥꯝꯆꯥ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨꯁꯤꯡꯗꯨ ꯇꯞꯅ ꯍꯨꯒꯠꯄꯤꯔꯒ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯕꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯅꯪ ꯙꯥꯝꯆꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯃꯔꯤꯁꯦ ꯌꯦꯠꯄꯤꯅꯕ ꯃꯁꯤꯡ ꯌꯥꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ ꯏꯃꯥꯅꯁꯨ ꯑꯩꯒ ꯂꯣꯏꯅꯕ ꯊꯤꯡꯂꯤ ꯇꯥꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯔꯦ ꯅꯪꯒꯤꯗꯃꯛ ꯃꯄꯥꯟ ꯊꯣꯛꯅ ꯏꯅꯤꯡ ꯇꯝꯅ ꯊꯧꯅꯥ ꯐꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯅꯕ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯅꯪꯒꯤ ꯗꯥ ꯍꯦꯟꯕꯒ ꯗꯥ ꯔꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯟꯕ ꯌꯥꯕ ꯈꯟꯅꯔꯒ ꯃꯤꯔꯣꯠ ꯁꯥꯔꯒ ꯅꯪꯕꯨ ꯊꯕꯛ ꯇꯧꯅꯕ ꯏꯃꯥꯗ ꯍꯥꯏꯍꯟꯕꯅꯤ ꯂꯥꯏꯖ ꯀꯩꯝꯇ ꯈꯨꯝꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯀꯣꯜꯂꯛꯄꯗꯨꯗ ꯆꯤꯟꯕꯥꯟꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯤꯠꯂꯨꯗ ꯄꯤꯔꯪ ꯁꯤꯟꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯙꯥꯝꯆꯥꯒꯤ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯁꯤꯡꯉꯨꯀꯣ ꯅꯪ ꯑꯄꯪꯕꯤ ꯑꯣꯏꯕ ꯌꯥꯗꯦ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯕ ꯌꯥꯗꯦ ꯅꯪ ꯑꯩ ꯃꯇꯝ ꯁꯥꯡꯉꯤꯀꯣ ꯃꯤꯍꯧ ꯆꯥꯎꯕ ꯖꯨꯒꯁꯤꯗ ꯄꯟꯊꯨꯡ ꯀꯧꯕꯤ ꯃꯥꯕꯨ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯅꯪꯅ ꯇꯝꯅꯤꯡꯕ ꯂꯥꯏꯔꯤꯛꯁꯨ ꯙꯥꯝꯆꯥꯅ ꯇꯝꯍꯟꯅꯤ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯅꯪꯒꯤꯗꯤ ꯑꯩ ꯂꯩ ꯑꯩꯒꯤ ꯑꯉꯥꯡꯒꯤꯗꯤ ꯙꯥꯝꯆꯥ ꯂꯩ ꯅꯪ ꯍꯣꯠꯅꯕ ꯀꯜꯂꯨꯀꯣ ꯑꯉꯥꯡ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨꯀꯣ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯀꯞꯂꯤꯕꯅꯤ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯨ ꯐꯥꯎꯔꯛꯇꯨꯅ ꯃꯁꯥꯗ ꯆꯣꯠ ꯂꯥꯎꯔꯛꯏ
ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯐꯠ ꯌꯦꯡꯊꯩ ꯑꯗꯨꯒ ꯀꯣꯜꯂꯤꯕꯗꯨ ꯐꯠ ꯊꯥꯗꯣꯛꯑꯒ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯂꯥꯏꯖꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯈꯩ ꯂꯣꯠꯅ ꯀꯞꯆꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯠꯄ ꯉꯝꯂꯛꯇ꯭ꯔꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯈꯣꯟ ꯀꯟꯇꯛꯅ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ ꯑꯉꯥꯡ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯕꯣ ꯅꯪ ꯗꯥꯝꯆꯥꯅ ꯇꯧꯔꯤꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ ꯅꯪ ꯌꯥꯝ ꯄꯦꯟꯗ꯭ꯔꯕꯣ ꯑꯩꯅ ꯅꯪꯕꯨ ꯅꯛꯅ ꯂꯩꯅꯕ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯃꯤꯀꯨꯞꯁꯤꯗ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯨꯟꯁꯤꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ ꯄꯨꯟꯁꯤꯕꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯏ ꯗꯥꯝꯆꯥ ꯅꯪ ꯂꯥꯟꯕ ꯄꯟꯒꯅꯨ ꯅꯪ ꯂꯥꯟꯗꯤꯌꯦ ꯗꯥꯝꯆꯥꯗꯤ ꯑꯩꯒꯤ ꯏꯁꯣꯔꯅꯦ ꯗꯥꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯗꯥꯝꯆꯥ ꯅꯪꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯅꯕ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄ꯭ꯔꯣ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯂꯒ ꯂꯩꯔꯤꯁꯦ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯍꯤꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯨ ꯁꯣꯜꯂꯕ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯖꯅꯕꯅꯦ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯗꯥꯝꯆꯥ ꯑꯩꯗꯤ ꯃꯈꯣꯡ ꯁꯣꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤ ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯂꯣꯏꯌꯦ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏꯌꯦ ꯗꯥꯝꯆꯥ ꯅꯪꯈꯛ ꯑꯩꯒꯤ ꯗꯥꯝꯆꯥ ꯈꯛꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯅꯦ ꯑꯣꯠꯄꯅꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯟꯕꯅꯦ ꯑꯗꯨꯕꯨ ꯋꯥꯔꯦ ꯍꯥꯏꯈꯤꯗꯕꯅꯤ ꯗꯥꯝꯆꯥ ꯑꯩ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯈꯤꯕꯅꯤ ꯗꯥꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯗꯥꯝꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯗꯥꯝꯆꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯅꯤꯌꯦ ꯑꯩ ꯗꯥꯝꯆꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯄꯨꯟꯁꯤꯕꯕꯨ ꯀꯣꯜꯂꯤꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ ꯂꯥꯏꯖꯁꯨ ꯀꯞꯂꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯒꯨꯝ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯔꯛꯏ ꯗꯥꯝꯆꯥ ꯌꯦꯡꯅꯕ ꯀꯌꯥ ꯂꯥꯛꯁꯅꯨ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯦꯁꯨ ꯉꯥꯡꯅꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯗꯥꯝꯆꯥ ꯈꯛꯇ ꯑꯣꯏꯒꯅꯤꯌꯦ ꯑꯩꯕꯨ ꯊꯝꯖꯕꯤꯌꯨ ꯗꯥꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯄꯨꯟꯁꯤꯕꯒꯤ ꯀꯧꯇ ꯐꯠ ꯊꯝꯂꯛꯏ ꯂꯥꯏꯖ ꯉꯁꯤꯒꯤ ꯃꯇꯧ ꯃꯥꯟꯗꯕ ꯃꯑꯣꯡꯁꯤ ꯄꯨꯟꯁꯤꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖꯁꯨ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯄꯨꯟꯁꯤꯕꯒꯤ ꯐꯥꯏꯒꯟꯗꯨꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯒ ꯃꯈꯣꯟꯒꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯄꯅꯤ ꯗꯥꯝꯆꯥ ꯑꯩꯅ ꯉꯁꯤ ꯗꯥꯝꯆꯥꯒꯤ ꯀꯣꯛꯇ ꯄꯥꯏꯔꯒ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯥꯝꯆꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯗꯥꯝꯆꯥꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯗꯥꯝꯆꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯀꯨꯞꯇꯨꯗ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯗꯥꯝꯆꯥ ꯑꯩ ꯁꯤꯈꯤꯒꯦ ꯑꯩ ꯁꯤꯕ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯏꯉꯥꯎ ꯉꯧꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯃꯇꯧ ꯃꯥꯟꯗꯅ ꯇꯧꯔꯛꯄ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯒꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯤ ꯑꯉꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯁꯛꯂꯤꯗꯦ ꯑꯩꯅ ꯅꯪꯉꯣꯟꯗ
ꯊꯥꯖꯗꯦ ꯋꯥꯁꯛꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯗꯥꯝꯆꯥꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯅꯪꯅꯗꯤ ꯋꯥꯁꯛꯇꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯊꯝꯂꯛꯏ. ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡ. ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤꯅ ꯈꯟꯖꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯆꯠꯈꯤꯕ ꯊꯣꯛꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯌꯥꯗꯕꯀꯣ. ꯅꯪꯒꯤ ꯅꯃꯥꯡꯗ ꯗꯥꯝꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯑꯣꯟꯈꯤꯕ ꯑꯣꯏꯁꯅꯨ. ꯂꯥꯏꯖꯁꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ. ꯄꯨꯟꯁꯤꯕꯕꯨ ꯐꯠ ꯊꯥꯗꯣꯛꯑꯒ ꯃꯈꯥꯗ ꯐꯠ ꯐꯝꯊꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯗꯥꯝꯆꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ. ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯌꯨꯀꯣ. ꯗꯥꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ. ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯗꯥꯝꯆꯥꯅ ꯊꯥꯗꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯂꯦ. ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯗꯥꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯕꯨ ꯍꯨꯒꯠꯄꯤꯔꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯀꯞꯄꯗꯨ ꯇꯣꯛꯅꯕ ꯊꯦꯡꯕꯤꯔꯛꯏ. ꯑꯉꯥꯡ ꯁꯦ, ꯅꯪꯕꯨ ꯑꯩꯅ ꯈꯛ ꯊꯥꯗꯣꯛꯂꯣꯏ. ꯌꯦꯛꯅꯕ ꯀꯌా ꯂꯥꯛꯁꯅꯨ. ꯅꯪꯕꯨ ꯏꯊꯥꯅꯨꯡꯁꯤꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯝꯂꯒ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯅꯤꯌꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯁꯦ, ꯀꯞꯄꯗꯨ ꯇꯣꯛꯑꯣ. ꯅꯪꯅ ꯉꯁꯤ ꯀꯞꯂꯤꯁꯦ ꯀꯨꯏꯃꯜꯂꯤ. ꯅꯪꯕꯨ ꯀꯞꯍꯟꯅꯕ ꯄꯨꯔꯛꯄ ꯅꯠꯇꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ. ꯁꯦ, ꯀꯞꯄ ꯇꯣꯛꯑꯣꯁꯦ. ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯀꯞꯍꯟꯕꯒꯤ ꯅꯪ ꯗꯥꯝꯆꯥꯁꯦ ꯌꯥꯝ ꯂꯥꯜꯂꯦ. ꯂꯥꯏꯖꯁꯨ ꯀꯞꯄꯗꯨ ꯇꯣꯛꯂꯦ. ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯏꯜꯂꯤ ꯃꯥꯜꯂꯤ. ꯂꯥꯏꯖ ꯇꯞꯅ ꯈꯨꯝꯂꯛꯏ. ꯗꯥꯝꯆꯥ, ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ? ꯊꯦꯡꯂꯝꯂꯅꯤ. ꯄꯨꯟꯁꯤꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯄꯨꯡ 3 ꯇꯥꯗꯣꯔꯦ. ꯏꯃꯥꯗꯨ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯝꯂꯗ꯭ꯔꯥ? ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯈꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯕ ꯁꯥꯟꯅꯔꯒ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯍꯜꯂꯛꯈꯤꯔꯣꯏ. ꯈꯔ ꯋꯥꯠꯂꯤꯌꯦ ꯍꯜꯂꯛꯇꯧꯕ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯁꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯑꯣ, ꯑꯗꯣ ꯑꯉꯥꯡ, ꯅꯪꯒꯤ ꯁꯝꯁꯦ ꯀꯧꯔꯨꯅꯨꯀꯣ. ꯍꯟꯗꯛꯇꯤ ꯁꯪꯍꯜꯂꯨꯀꯣ. ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯛꯑꯔꯣꯏ. ꯑꯗꯣ ꯅꯪꯒꯤ ꯐꯣꯝꯗꯣ ꯂꯧꯔꯕꯅꯤ. ꯃꯦꯟꯁꯤꯜꯂꯨ. ꯃꯊꯪ ꯃꯟꯗꯦꯗ ꯑꯩ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯔꯒꯦ. ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯒꯤꯁꯨ ꯐꯣꯝꯗꯣ ꯌꯥꯎꯔꯛꯄꯅꯤ. ꯍꯣꯏ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯕꯨ ꯀꯣꯂꯤꯗꯨ ꯊꯥꯗꯣꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯣꯂꯤꯊꯤꯟꯗꯨ ꯄꯨꯊꯣꯛꯑꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯏ. ꯂꯥꯏꯖꯁꯨ ꯉꯛꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ, ꯗꯥꯝꯆꯥ, ꯅꯪꯒꯤ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯕꯣ? ꯑꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤꯅꯤ. ꯂꯥꯏꯖ ꯃꯃꯤꯠꯀꯗꯨ ꯂꯧꯊꯣꯛꯂꯒ, ꯗꯥꯝꯆꯥ, ꯑꯩ ꯐꯣꯟꯗꯣ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏꯌꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯨꯅꯤꯌꯦ. ꯑꯄꯪꯁꯤꯗꯤ. ꯏꯃꯥꯗꯅꯦ ꯑꯩꯅ ꯂꯩꯕꯅꯤꯅ ꯍꯥꯏꯒꯅꯨ. ꯑꯣꯐꯤꯁꯀꯤ ꯃꯤꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯤꯔꯛꯄꯅꯤ. ꯈꯪꯗꯕꯁꯤꯡꯗꯣ ꯐꯣꯟꯗꯒꯤ ꯌꯦꯡꯂꯒ ꯏꯗꯣꯏꯅꯦꯅ ꯍꯥꯏꯒꯗꯧꯕ. ꯂꯥꯏꯖꯗꯨ ꯃꯀꯣꯛꯀ ꯅꯣꯝꯂꯒ, ꯍꯥꯏꯒꯦ. ꯗꯥꯝꯆꯥ, ꯅꯪ ꯌꯥꯝ ꯁꯤꯡꯉꯤꯕꯣ. ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯑꯉꯥꯡ, ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤನ ꯑꯩꯅ ꯑꯗꯨꯗ ꯂꯥꯛꯑꯁꯨ ꯅꯪ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯎꯅꯔꯒꯨꯝꯁꯤ. ꯃꯇꯨꯡꯗ ꯏꯃꯥꯅ ꯍꯪꯂꯛꯂꯁꯨ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯗꯦꯅ ꯈꯪꯒꯗꯕ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯅꯗ꯭ꯔꯣ ꯑꯉꯥꯡ? ꯂꯥꯏꯖ ꯄꯨꯟꯁꯤꯕꯅ ꯎꯅꯔꯒꯨꯝꯁꯤ ꯍꯥꯏꯕꯗꯨꯗ ꯄꯤꯔꯤ ꯇꯧꯔꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯤꯡꯉꯥꯏꯒ ꯇꯧꯔꯛꯏ. ꯗꯥꯝꯆꯥ,
ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯒꯦꯁꯨ ꯐꯨꯁꯅꯨ ꯑꯩ ꯗꯥꯝꯆꯥꯒꯤ ꯃꯁꯛꯇꯨ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯁꯤꯈꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕ ꯌꯥꯝ ꯊꯨꯅ ꯂꯥꯏꯟꯖꯒꯤ ꯆꯤꯝꯕꯥꯟꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯐꯠ ꯃꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯑꯩꯅ ꯐꯣꯟ ꯄꯥꯏꯍꯟꯗꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯁꯛ ꯎꯅꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 4ꯅꯤꯗꯤ ꯎꯅꯗꯣꯏꯁꯤꯗꯤ ꯃꯟꯗꯦ ꯈꯨꯗꯤꯡꯒꯤ ꯗꯥꯝꯆꯥꯅ ꯅꯪꯕꯨ ꯁꯨꯝ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯂꯥꯏꯟꯖ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯌꯥ ꯆꯨꯝꯃꯤꯅꯦꯍꯦ ꯑꯩꯈꯣꯏ ꯗꯥꯝꯆꯥꯁꯦ ꯄ꯭ꯂꯥꯟ ꯆꯦꯟꯕ ꯌꯥꯝ ꯍꯩꯈ꯭ꯔꯦꯗ ꯗꯥꯝꯆꯥ ꯅꯪꯅꯦ ꯚꯦꯔꯤ ꯚꯦꯔꯤ ꯒꯨꯗ ꯍꯥꯏꯁꯤꯅꯤ ꯏꯁ ꯍꯧꯔꯕ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯄꯨꯟꯁꯤꯕ ꯐꯣꯟꯗꯣ ꯂꯥꯏꯖꯗ ꯄꯤ ꯑꯗꯨꯒ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯇꯥꯛꯂꯤ ꯂꯥꯏꯖꯁꯨ ꯃꯨꯟꯅ ꯇꯥꯔꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯅꯅꯦ ꯗꯥꯍꯦꯟꯕꯒꯤ ꯅꯝꯕꯔ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯁꯨꯅꯦ ꯗꯥꯍꯦꯟꯕꯗ ꯐꯣꯟ ꯁꯨꯝ ꯇꯧꯔꯛꯑꯣ ꯑꯗꯨꯒꯅꯦ ꯁꯤꯅ ꯅꯣꯏ ꯑꯦꯟꯖꯦꯜꯒꯤꯅꯤ ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒꯅꯦ ꯁꯤ ꯅꯠꯇꯕ ꯀꯅꯥꯝꯇꯒꯤ ꯅꯝꯕꯔꯁꯨ ꯍꯥꯞꯄ ꯌꯥꯔꯣꯏ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯋꯥꯆꯞ ꯄ꯭ꯔꯣꯐꯥꯏꯜꯁꯨ ꯍꯥꯞꯄ ꯌꯥꯔꯣꯏ ꯐꯣꯟ ꯌꯥꯝꯅ ꯄꯥꯏꯔꯒ ꯂꯩꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ パꯔꯒ ꯂꯩꯗꯧꯅꯤ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯨ ꯀꯣꯜ ꯌꯥꯝꯅ ꯇꯧꯔꯛꯑꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯗꯔꯀꯥꯔ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯣꯛꯂꯝꯗꯥꯏꯗꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯧꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯉꯥꯡ ꯑꯗꯣ ꯗꯥꯝꯆꯥ ꯑꯩ ꯐꯤल्म ꯈꯔꯗꯤ ꯌꯦꯡꯒꯦꯀꯣ ꯑꯇꯩ ꯀꯩꯝ ꯇꯧꯖꯔꯣꯏꯕ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯦꯡꯖꯧꯅꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯉꯥꯡ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒ ꯂꯣꯏꯅꯕ ꯀꯧꯅꯕ ꯌꯥꯗꯦ ꯊꯔꯣꯏ ꯈꯨꯟꯕꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯌꯨꯝꯗꯒꯤ ꯃꯔꯝ ꯂꯩꯇꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯪ ꯇꯞꯀꯗꯕꯅꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯗꯧꯕꯅꯤ ꯐꯤꯔꯣꯜ ꯖꯨꯠ ꯆꯥꯗꯕ ꯁꯦꯠꯄꯁꯨ ꯌꯥꯔꯣꯏ ꯃꯤꯉꯣꯟꯗ ꯉꯥꯡꯅꯤꯡ ꯍꯥꯏꯗꯨꯅꯅꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗꯁꯨ ꯏꯔꯨꯞꯄ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏꯕ ꯂꯣꯏꯅ ꯏꯟꯗꯣꯏꯅꯦꯕ ꯑꯁ ꯗꯥꯝꯆꯥ ꯑꯗꯣ ꯃꯌꯥꯝꯗꯣ ꯏꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯈꯔꯗꯤ ꯋꯥꯔꯅꯤꯗ ꯋꯥꯔꯣꯏ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯅꯨ ꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤꯁꯦ ꯍꯥꯏ ꯗꯥꯝꯆꯥ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯑꯅꯤꯗꯨ ꯄꯨꯂꯞ ꯀꯥꯈꯠꯂꯒ ꯐꯝꯃꯤ ꯑꯍꯦꯟꯕ ꯄꯨꯟꯁꯤꯕꯅ ꯃꯅꯤꯡꯗ ꯐꯝꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯑꯒ ꯌꯥꯝ ꯉꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯗꯥꯆꯧꯕ ꯃꯅꯤꯡꯗ ꯐꯝꯂꯗꯣꯏꯔꯣ ꯄꯨꯟꯁꯤꯕ ꯃꯣꯡ ꯍꯥꯗꯅ ꯐꯝꯂꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯂꯩꯔꯨꯔꯕꯣ ꯂꯩꯔꯨꯔꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯥꯎꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯍꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯅ ꯍꯥꯏꯕ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯍꯥꯎꯋꯣ ꯄꯨꯟꯁꯤꯕ ꯈꯥꯎꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯒ ꯁꯦ 11ꯒꯤ ꯂꯥꯏꯔꯤꯛꯅꯤ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯄꯦꯟ ꯅꯪꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯃꯈꯩꯗꯣ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯏꯃꯥꯅ ꯍꯪꯂꯛꯑꯁꯨ ꯅꯪꯒꯤꯗꯃꯛꯀꯤ ꯂꯥꯏꯔꯤꯛ ꯃꯈꯩꯁꯦ ꯁꯦꯝꯒꯠꯂꯒ ꯄꯤꯗꯣꯏꯅꯦ ꯈꯨꯝ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗꯦ ꯅꯪꯅ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯐꯣꯟꯗ ꯌꯦꯡꯉꯣ ꯈꯪꯗ꯭ꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯍꯪꯂꯛꯑꯣ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯌꯦꯗꯅꯅꯦ ꯅꯪꯅꯦ ꯅꯊꯧ ꯂꯥꯏꯔꯤꯛꯇ ꯄꯥꯗ ꯄꯥꯅꯣ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯅꯥꯏꯅ ꯉꯥꯏꯍꯥꯛ ꯄꯥꯎ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯃꯤꯗꯥꯝꯆꯥ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯂꯥꯏꯖꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯗ ꯌꯥꯝ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯈꯥꯎꯁꯤꯡꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯑꯃꯨꯛ ꯍꯧꯔꯦ ꯂꯥꯏꯖꯁꯨ ꯆꯞ ꯂꯦꯞꯄꯒ
ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯏꯗꯣ ꯃꯅꯤꯡꯗ ꯂꯩꯊꯣꯔꯛꯑꯒ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯔꯥꯖꯁꯨ ꯆꯪꯈ꯭ꯔꯤꯕ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯂꯛꯏ꯫ ꯑꯣ, ꯑꯦꯟꯖꯦꯜꯅ ꯊꯤꯀꯥꯗꯥꯔ ꯍꯥꯏꯔꯤꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏꯖ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯕ? ꯑꯩ ꯔꯥꯖ ꯅꯠꯇ꯭ꯔꯦꯗꯅ꯫ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤꯗꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜꯗ ꯌꯦꯠꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤꯕ, ꯅꯪ ꯑꯣꯏꯔꯣꯏ꯫ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛ꯫ ꯑꯩꯒꯤ ꯏꯔꯩꯀꯥꯏꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩ ꯈꯜꯂꯒ ꯅꯥꯆꯣꯝ ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯋꯥꯏꯊꯧ ꯌꯧꯔꯛꯏ꯫ ꯑꯍꯦꯟꯕ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯄꯨꯟꯁꯤꯕ ꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯍꯦꯟꯕ? ꯗꯥꯆꯧꯕ, ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯔꯛꯀꯨꯝ ꯇꯧꯏ꯫ ꯒꯥꯔꯤꯁꯦ ꯗꯥꯆꯧꯕ ꯑꯝꯇ ꯊꯧꯒꯦꯔꯥ? ꯑꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯍꯦꯟꯕ, ꯑꯗꯨꯗꯤ ꯅꯪ ꯑꯁꯣꯝꯗ ꯇꯣꯡꯉꯨꯔꯁꯤ, ꯑꯩ ꯊꯧꯔꯒꯦ꯫ ꯑꯍꯦꯟꯕꯁꯨ ꯑꯁꯣꯝꯗ ꯇꯣꯡꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯄꯨꯟꯁꯤꯕ ꯑꯍꯦꯟꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕꯒꯤ ꯇꯝꯄꯥꯛꯇ ꯂꯥꯏꯖꯒꯤ ꯐꯥꯏꯜꯗꯨ ꯎꯕꯗꯨꯗ, ꯑꯍꯦꯟꯕ, ꯂꯥꯏꯖꯒꯤ ꯁꯥꯒꯩꯗꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯑꯍꯦꯟꯕꯁꯨ ꯐꯥꯏꯜꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯑꯍꯦꯟꯕ ꯂꯥꯏꯖꯒꯤ ꯁꯥꯒꯩꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯍꯦꯟꯕ ꯌꯥꯝ ꯐꯤꯡꯅ, ꯗꯥꯆꯧꯕ, ꯅꯥꯎꯔꯦꯝꯅꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯃꯗ ꯊꯧꯖꯤꯜꯂꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯃꯀꯣꯛꯇꯨ ꯁꯤꯠꯇ ꯉꯥꯊꯔꯒ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯦꯟꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕ ꯇꯞꯅ ꯃꯃꯥꯏꯗꯣ ꯑꯍꯦꯟꯕꯗ ꯌꯦꯡꯂꯒ, ꯑꯍꯦꯟꯕ, ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯩ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯦꯟꯕ꯫ ꯑꯍꯦꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯗꯥꯆꯧꯕ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯌꯦꯛ ꯊꯣꯛꯄꯒꯤꯕꯨ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯧꯅꯔꯤꯁꯤꯗꯤ꯫ ꯈꯪꯗꯦ ꯍꯦꯟꯕ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯔꯛꯀꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯏꯁꯣꯔ ꯅꯪꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯂꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯟꯕ? ꯑꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯅꯁꯨ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯌꯦꯛ ꯊꯣꯛꯑꯦ ꯑꯃꯨꯛ ꯈꯪꯉꯕ ꯃꯤꯀꯨꯞꯇꯨꯗꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯑꯁ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯗꯧꯔꯤꯗ꯫ ꯗꯥꯆꯧꯕ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨꯗ꯫ ꯂꯥꯏꯖꯅ ꯌꯦꯛꯅꯤ ꯈꯪꯂꯛꯑꯗꯤ ꯗꯥꯆꯧꯕꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯧꯕꯗꯤ ꯃꯥꯟꯕ꯭ꯔꯅꯦ? ꯍꯦꯟꯕ, ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯌꯦꯛꯅꯤ ꯈꯪꯂꯁꯨ ꯃꯥꯗꯤ ꯋꯥꯈꯜ ꯁꯨꯡꯍꯣꯡ ꯍꯣꯡꯂꯣꯏ꯫ ꯑꯩꯅ ꯊꯥꯖꯩꯌꯦ꯫ ꯋꯥ ꯂꯣꯏꯔꯦ ꯑꯗꯨꯗ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯗꯥꯆꯧꯕ꯫ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯣ SMS ꯑꯃ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯁꯥꯗꯨ ꯈꯤꯇꯪ ꯍꯧꯒꯠꯂꯛꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯁꯣꯅꯣ ꯅꯨꯡꯁꯤꯕꯤ ꯊꯥꯕ ꯅꯝꯕꯔꯗꯨꯒꯤ SMS ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅꯤ, ꯂꯥꯏꯖꯅ ꯄꯥꯏꯍꯧꯕ ꯅꯝꯕꯔꯗꯨꯒꯤ SMSꯅꯤ꯫ ꯅꯝꯆꯥ, ꯌꯨꯝ ꯌꯧꯔꯕꯣ? ꯑꯩ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯥꯜꯂꯤ ꯂꯥꯏꯖꯗꯣ꯫ ꯂꯥꯏꯖꯒꯤ SMSꯇꯨ ꯄꯥꯔꯒ ꯋꯥꯖꯔꯝꯕ, ꯄꯥꯈꯠꯆꯔꯝꯕ, ꯆꯣꯛꯊꯔꯝꯕ ꯍꯛꯆꯥꯡꯗꯨ ꯈꯪꯇꯦ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯤꯟꯕꯥꯟꯗꯣ ꯈꯤꯇꯪ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ, ꯍꯣꯏꯗ ꯍꯦꯟꯕ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅ ꯑꯩ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯣꯏ꯫ ꯑꯩꯒꯤꯗꯤ ꯑꯍꯧꯕꯁꯨ ꯃꯥꯅꯤ, ꯑꯔꯣꯏꯕꯁꯨ ꯑꯩꯒꯤ ꯑꯉꯥꯡꯅ ꯑꯣꯏꯒꯅꯤ꯫ ꯗꯥꯆꯧꯕ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯇꯨꯝꯊꯩ, ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯦꯟꯁꯤꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯦꯂꯣ, ꯄꯨꯟꯁꯤꯕ꯫ ꯇꯥꯏꯌꯦ ꯅꯦꯟꯁꯤ꯫ ꯌꯥꯝ ꯊꯥꯖꯗꯅ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤꯕꯨ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ꯫ ꯌꯥꯝ ꯆꯨꯝꯃꯤ, ꯅꯪ ꯃꯥꯏꯕꯤ ꯑꯣꯏꯕ ꯌꯥꯔꯅꯤꯀꯣ꯫ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯊꯕꯛ ꯂꯩ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯄꯨꯟꯁꯤꯕꯁꯨ ꯏꯆꯝ ꯆꯝꯅ ꯈꯟꯕꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ꯫ ꯍꯣꯏ, ꯄꯨꯡ ꯀꯌꯥꯗꯅꯣ?
Thank you ꯄꯨꯟꯁꯤꯕ ꯅꯨꯡꯊꯤꯜꯗꯅꯦ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯆꯪꯂꯛꯂꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯊꯝꯕ ꯌꯥꯔꯕꯣ ꯅꯦꯟꯁꯦ ꯊꯝꯃꯨ ꯌꯥꯔꯦ ꯅꯣꯡꯃꯗ ꯋꯥꯔꯤ ꯀꯨꯏꯅꯒꯅꯦ ꯁꯥꯟꯅꯕꯒ ꯐꯪꯖꯕ ꯅꯠꯇꯦ ꯁꯣꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ ꯂꯥꯏꯟꯖꯒꯤ ꯀꯣꯜ ꯂꯥꯛꯏꯕꯗꯨ ꯑꯃꯨꯛ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯉꯥꯡ ꯂꯥꯏꯟꯁꯦ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯐꯣꯟꯒ ꯄꯥꯏꯈꯠꯇ꯭ꯔꯤꯗꯤ ꯑꯩ ꯁꯣꯝꯗ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤꯅꯤ ꯀꯅꯥꯒꯤ ꯃꯤꯅꯣ ꯍꯥ ꯅꯦꯟꯁꯤꯅꯤꯗ ꯂꯥꯏꯟꯁꯦ ꯄꯤꯁꯨꯝꯗ ꯈꯪꯆꯨꯛ ꯁꯨꯛꯆꯤꯜꯂꯒ ꯀꯩ ꯍꯥꯏꯔꯛꯏꯕ ꯍꯌꯦꯡꯗꯣ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤꯅ ꯍꯥꯏꯕꯒꯤꯅꯤꯗ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯂꯥꯏꯟꯁꯗꯣ ꯈꯨꯏꯁꯥꯎꯅꯅ ꯈꯣꯟꯖꯦꯜꯒꯗꯣ ꯀꯟꯇꯛꯅ ꯌꯥꯔꯦ ꯊꯝꯃꯣ